ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯨꯆꯤꯅꯥꯒꯤ ꯆꯤꯝꯅꯤ ꯌꯧꯁꯜꯂꯛꯑꯦꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯁꯤꯅ 90 ꯁꯦꯟꯇꯤꯃꯤꯇꯔꯒꯤ ꯑꯣꯏꯗꯣꯏꯅꯤ. ꯍꯥꯏꯐꯦꯠ ꯍꯥꯡꯗꯣꯛꯆꯔꯒꯦ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯀꯣ ꯃꯁꯛꯁꯦ. ꯃꯁꯛꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤꯀꯣ, ꯂꯣꯏ ꯇꯁ ꯂꯣꯏ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯦ. ꯑꯗꯨꯒ ꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯃꯣꯁꯟ ꯁꯦꯟꯁꯔ ꯌꯥꯎꯖꯩꯀꯣ, ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯟ ꯇꯧꯕ ꯌꯥꯔꯦ. ꯑꯗꯨꯒ ꯁꯤꯅ ꯃꯥꯒꯤ ꯐꯦꯟꯒꯤ ꯂꯦꯚꯦꯜ ꯁꯦꯝ ꯌꯥꯔꯦꯀꯣ, ꯁꯤ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤꯅ ꯂꯥꯏꯠꯀꯤ ꯑꯣꯟ ꯑꯣꯐ ꯇꯧꯕ ꯌꯥꯔꯦ, ꯂꯥꯏꯠꯁꯦ ꯁꯤꯗ. ꯑꯗꯣ ꯌꯥꯝ ꯂꯥꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯔꯅꯤꯀꯣ ꯁꯤꯒꯤꯁꯦ. ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯟ ꯑꯣꯐ ꯇꯧꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯕꯇꯟ ꯑꯃ ꯌꯥꯎꯔꯤꯁꯦ, ꯁꯤ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯔꯦ. ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯐꯤꯜꯇꯔꯂꯦꯁ ꯑꯣꯏꯔꯛꯀꯅꯤꯀꯣ, ꯑꯗꯨꯝ ꯑꯣꯇꯣ ꯀ꯭ꯂꯤꯟ ꯑꯣꯏꯖꯕꯅꯦ. ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯟꯗ ꯂꯧꯕ ꯌꯥꯅꯤꯀꯣ, ꯀꯨꯆꯤꯅꯥꯒꯤ ꯄ꯭ꯔꯗꯛꯁꯦ ꯍꯧꯖꯤꯛ ꯂꯣꯟꯗ ꯌꯥꯔꯦ. ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯅ 90 ꯁꯦꯟꯇꯤꯃꯤꯇꯔꯅꯤꯗꯅ, 90 ꯅꯠꯇꯕ ꯑꯩꯈꯣꯏ 60 ꯁꯦꯟꯇꯤꯃꯤꯇꯔꯗꯁꯨ, ꯑꯗꯩ ꯑꯩꯈꯣꯏ 75 ꯁꯦꯟꯇꯤꯃꯤꯇꯔꯗꯁꯨ ꯂꯩꯅꯤꯀꯣ. ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯀꯨꯆꯤꯅꯥꯒꯤ 4 ꯕꯔꯅꯔꯒꯤ ꯀꯨꯛꯇꯣꯞ ꯑꯣꯏꯗꯣꯏꯅꯤꯀꯣ. ꯑꯗꯣ ꯁꯤꯒꯤꯁꯤꯁꯨ ꯑꯗꯨꯝ ꯂꯣꯟꯗ ꯂꯧꯕ ꯌꯥꯅꯤ. ꯑꯗꯣ ꯁꯤꯒꯤꯁꯦ ꯃꯥꯒꯤ ꯋꯥꯔꯦꯟꯇꯤꯁꯦ 5 years ꯂꯩꯕꯅꯤꯀꯣ ꯒ꯭ꯂꯥꯁꯇ. ꯑꯗꯨꯒ ꯃꯥꯏ ꯄ꯭ꯔꯗꯛꯇꯅ ꯆꯍꯤ 2 ꯂꯥꯛꯀꯅꯤ, 2 years ꯂꯥꯛꯀꯅꯤꯀꯣ. ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣই ꯀꯨꯛꯇꯣꯞ ꯅꯠꯇꯕ ꯑꯩꯈꯣꯏ ꯍꯣꯞ ꯇꯣꯞꯇꯁꯨ ꯂꯩꯅꯤꯀꯣ. ꯑꯗꯨꯝ ꯃꯌꯥꯝ ꯂꯣꯟꯗ ꯂꯧꯕꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯩꯅꯤ. ꯑꯗꯨꯒ ꯁꯤꯒꯤꯁꯦ AI ꯑꯣꯏꯗꯣꯏꯅꯤꯀꯣ, ꯑꯣꯇꯣ ꯏꯒꯅꯤꯁꯟ ꯑꯣꯏꯕꯅꯤꯀꯣ. ꯑꯗꯨ ꯃꯌꯥꯝ ꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯍꯣꯞꯇꯣꯞꯇꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ, ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯅꯤꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯀꯨꯆꯤꯅꯥꯒꯤꯁꯦ ꯑꯗꯨꯝ 10,000 ꯑꯕꯞ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯂꯣꯟꯗ ꯂꯣꯏ ꯌꯥꯅꯤꯀꯣ. ꯑꯩꯈꯣꯏ ꯁꯤꯁꯦ ꯑꯗꯨꯝ ꯃꯣꯗꯨꯂꯔ ꯀꯤꯠꯆꯟ ꯑꯃꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕ ꯄ꯭ꯔꯗꯛ ꯉꯥꯛꯇꯅꯤꯀꯣ. ꯑꯗꯨꯝ ꯃꯌꯥꯝ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯣꯔ ꯃꯆꯨ ꯇꯔꯦꯠꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣꯀꯣ.